विश्राम विश्राम हाई करी है बनो विश्राम आईडी रिलैक्स तो आईडी रेस्ट विश्राम मीन्स रेस्ट रेस्ट आईडी करे REST रेस्ट पोथा विश्राम आराम से दी याम तब न नुंगाइना आराम से दी याम तब न नुंगाइना विश्राम पोथारो है बने अदना विश्राम आराम से हिंदी करे है रे दाहिने खाने को बाएं खाने को पीछे खाने को जी आइना कमानो भी ने वारो कमाने से हवा में तो वो का ना वार्निंग आना भी तैयारी तो रोए हो अदना वार्निंग कमान भी का ना वार्निंग क्वेश्चन है वार्निंग से करे भी नहीं सीरीज से आइना अग्निवीर ट्रुप आए से नत्रका प्लाटून बाहर सो टीम मर्जर टीम आए टीम ने वार्निंग तब रेनो रेडी लेके नो माहर तो रेडी लेने आगे बढ़ेगा आगे यदि कर्म बनो ममा नो यान ममा का तो ले पम में याना मैं हो बका ना सोम नत्रा अदना आगे बढ़ेगा खाई ममा ले फिर करने वार्निंग में तैयार ले सोई देना टीम आगे बढ़ेगा नते हाइड्री वार्निंग आगे बढ़ेगा बाये मूर बाये यार मनी मन लाइव से और बाये करा ना बाये सोम नत्रा ओ लाइव रहा है मैं को दाहिनी आएगा तो ये जैसे थे आई हारे ना थे अनुम तो ले लो हारे में ले जैसे थे खाने को आगे बढ़ेगा कहीं आई नहीं यस आगे बढ़ेगा दाहिने फुट कोई नहीं पीरे नहीं चुप में बजे में विश्राम यार को सीने वो अच्छा और लगाने हम तो हिंदी मध्य में आना है तो मैं और दाम में मैंने हाई लोग के नो ये यहाँ में हाई में हाई का यहाँ ना मतलब एनी एक्सरसाइज तो वो करना सागरन बा इंधान बा वार्म अप वार्म डाउन वेरी इंपॉर्टेंट है वो अकोई आचांगी बॉडी टेम्परेचर से all the time 37 degree centigrade ये अकोई की साइंस का उपयोग और नहीं मैं खाऊं रो always 53 डिग्री से श्री इंग में जाते साव जाते श्री इंग का आचांग शोकनी सागला आचांग शोकनी अदना अकोई नि सिंग सानारो सिंग इंग में तचल लवा नागनी कहने सिंग इंग में दो और इंग में चासल लवा इंग में दो और अकोई सागला ना अकोई आचांग से ना माई 37 डिग्री तो पोरना होना कांदा सिंग इंग में दो मई ना सागला ना मई चाकरा तो मायना कोई एनर्जी में हम कोई करने में मांग करने होना आचांग ना शुआ है अदना whenever अकोई जगना लुम्बु सावर चाओ चाक इंग में सागनो सजिक सागनो इंग में पोट सागनो या सालो इस लुम्बु सालो इस सिंग जो साब को बॉडी टेम्परेचर इंग का सो सागला ना होना बा सारंग से इंग ना होना कराए हो 37 डिग्री सेंटीग्रेड अदने एक्सरसाइज तो होगा ना कोई आचांग से अदुगी लेवल ला पोरक्टिव एक्सरसाइज तो होगा ना आचांग शो करने मसल पेन तो हुआ पुल तो हुआ स्प्रेन तो हुआ सरू ना हुआ अदने सागला ना वार्म अप तो होगा दका ले अदने वार्म अप की एक्सरसाइज मोने पीरने अदने चेन में जोंगा तो होगा ना कितना तमे जॉगिंग तो होगा कोटो वार्म अप ने स्ट्रेचिंग एक्सरसाइज कर तो होने बा अदु लोयर मतुंगा मोयना ओजासना तानी करी दवनी नंगना तौगदो सानंदो गेम नंगना पामी बे इंसिडेंट फंगे चारी फाइदि मरो होबसे फांग जी मरो को बेली जी पुक का फांग जी मरो होबा मियोय बांचांग फागे नोय नोंसाव रनद्रा नोंसाव रे को नोंसाय पुक का गुरा कंग देखो अदगी कोई चिता फाई यांग मसा मबु कंगबरा अनो अदना आचांग कंगे जी पुसिनो का हनो छुया है अदना बेली एक्सरसाइज इज वेरी इंपॉर्टेंट फांग में लोय ले चुओंगे जो फनगे ना नहीं पाएगे जो फांग यम मरो है ना फांग ही चावन दबा आचांग फरा तो भी नोय एक्सरसाइज दा फांग में यावरन मरो है को सी कुबोंग में फाइगम के से मसी स्ट्रेंथ भी दे है कोई तौले सावन में स्ट्रेंथ भी बा पावर एनर्जी ऑन बा एक्सरसाइज सी के नॉट स्ट्रेंथ एनर्जी अदुगा करो पापा का सी में हम जॉन गतों ने अदु मैं हम लोग अजासना ता आने बा आई इसना फुटबॉल सामने है ताड़ी वहां खोंग का गया तो कदम दका ले शॉट पुट लंगे तरे खुद हम चाहूं दका ले बार सिंगे तरे खुद चाहूं दका ले ऑल राउंड हो हेलो ने कोई अदर ऑल राउंड मोने तौरने बट हे कोई बगा फुरी तो फोगा एक लेबी आदि कुमांग सौर जो वार्म डाउन है ना सा इंधा न जन तो गदो ने को देन एनीथिंग आई हाइरे कल ने खंजोंग जोंग खंगों ने सागतन तौदरे बरक लाउ चखिनी अदर बुद्धि सुपा सिपाही ओइबा थबक फंगमनि ला ना व्हील चेयर लेगने अदर नौसिन दबे यादे सेक्शन दबे यादे
소이가 되고 소는 사람은 거의 세번 넘고대 BP 스트로크 오보다 시제 링을 해야 되잖아 아이나 이 굳이 아이기네 해요 아이고 일단 링 넘는 아이는 가면 돼요 괜히 소리 굳이 소리 들어 보이나 소이가 간다 소는 세면 거의 세면 소만 뭐예요 아는 소인데 그래 그런 거면 섹션도 보자나 인스트럭션나 하이버시 always 있는 것도 아니 너희가 그런 사나는나 그게는 그렇게 비전하면 또 아니 너희는 사는 건 많이 더 야오래나 사실에 사람이 뭐 야오는 거 있대 북나 사람이 공이 나이 해봐 간다 뭐이다 하요 이드나 남들이 없으더라도 너희 쇼거네요 아이 공이 마음대로 사실에 이래 해서 그러게 하게 되면 거 아무튼 오다 거의 피지컬 그노기다 에듀케이션나 아이바 거의 다 저기다 나 받는 거 돼요 소모지 내래 마나 그러나 사다 거의 가이드 나오라니 아니 너희 오다 거의 그노 내래 너희 내래 아니 너희 매암나 하이라간나 너희 너무 아때 디미스는 담이거든 과연 뭐로 해봐 warm up and warm down 그리고 아까 약상이 템퍼레처 게 하나 다 따스 너가 나오나 약상이 템퍼레처 게 하나 미역이 저기 하이게 가오고노고 군사터에 디그리 센티그레드 37 डिग्री सेंटीग्रेड कोई साबे सांगते 37 डिग्री सेंटीग्रेड के मैं ये बैठा रहा हूं पे मैं कोई साइंस अचांगी टेंपरेचर से 37 डिग्री ने किंग में से आदि साब से आदि लगे हम को परे को और नमान यस थैंक यू सिकल कई सब करना कई ना मन में आगे तो स्टाइल में तो ना पा 이것도 말을 누가 그거 콜레 한국이가 이거 good very good 거의 가 삼십분나 너희 하염메고 그다 누가 너희 거기 용 나타다 시엘이네 아주 너희 MT 소마트기 헬로지고 아유가 거기 MT 소마트 없다 해요 그러니까 MT 소마트 거기 푹 항아가 거기 누랑 푹 맞는데 딱 잘해 Tara kama toy baro amma ni om mari manga pung ni pa de no pung hangi se ado si hang ga di no si la ga di hakang to pe ri ko aduna pung hang ga di kana no ma practice story se si to se aduna no ayukta bread tum ko ko na burn ta to ngam ko da ba ta ko ga chuk tang ta bi la pi ko aduga bread yar mo bread tum on sa bi ro aduga exercise to bo gi di anong kagaan sabi re koigi warming up to ba dagi noigi warming up to sida koigi specific type ma noi ga hena thai da dagi abdomen da kano to na ba target to ga dum to rani adagi specific type ma ga adagi common kano warming up type ma ani ko le ko alu matung in noi ojana to rani ga sa ba simna koigi sana matung 45 minutes ki manung da yaring dei 45 minutes की मनुंग द चाबी नबो को खितंग कया जारे नोई चना औरगसो अदगी इकोई बादाम औरगसो अदगी संगम थरगसो को अदुमा तोबिनबा कईगुंबा 45 minutes तगी हेनगी तारगे इकोई चांगी एब्जॉर्प्शन तो बि चांगी वाले को अदुना यारिंग 45 minutes की मनुंग द मतम मांगन दबाय तारे अदुगा नोई अदुगा निमिदांग थेंग तुमबसिम तोबिरनो सि तोरगा दिको निमिदांग nganda dum tumbiro mobile chanaga थेंग तुमबो फोटोसिम तोबिरनो निदांग थेंग तुमगा दि अयुक्त नोई प्रैक्टिस तो हुंगा मरोय डॉक्यूमेंट वाला कनि तो अदुमा अदगी चाबसे कनो कोई द कोई गुमसिना चका तो गा चाबिरो अदगी सानाबो लोइबगदि कोई कार्बोहाइड्रेट हाइतारे कोई ब्रेड तुंबा अदगी कनो चना गुमसि को सिगुमा चानबो तौसे अदुगा ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯒꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯨꯜ ꯗꯥꯎꯟ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤ ꯁꯤꯁꯤꯃ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯁꯥꯟꯅꯕꯗ ꯁꯤꯁꯤꯅ ꯋꯥꯔꯃꯤꯡ ꯑꯞ ꯇꯧꯁꯤꯅ ꯅꯣꯏꯒꯤ ꯏꯟꯖꯨꯔꯤ ꯁꯣꯛꯄ ꯄꯟꯕꯗꯒꯤ ꯅꯣꯏ ꯑꯗꯒꯤ ꯄ꯭ꯔꯤꯚꯦꯟ ꯇꯧꯗꯣꯏꯅꯦ ꯉꯥꯛꯊꯣꯛꯇꯣꯏꯅꯦ ꯑꯗꯨꯒ ꯀꯨꯜ ꯗꯥꯎꯟ ꯇꯧꯁꯤꯅ ꯅꯣꯏ ꯀꯩꯅꯣ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯟꯅꯕ ꯃꯤꯅ ꯕꯤ ꯄꯤ ꯁꯣꯛ ꯀꯥ ꯇꯧꯋꯦ ꯍꯥꯏꯔꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯋꯥꯡꯉꯝꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯕꯤꯠ ꯋꯥꯡꯉꯝꯕ ꯈꯣꯠꯄꯗꯨ ꯐꯖꯅ ꯄꯣꯊꯥꯔꯒ ꯀꯨꯜ ꯗꯥꯎꯟ ꯇꯧꯗ꯭ꯔꯒꯗꯤ ꯃꯐꯝ ꯆꯥꯅ ꯍꯟꯖꯤꯟꯕꯗꯒꯤ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯍꯦꯛ ꯈꯣꯠꯄ ꯑꯗꯩ ꯋꯥꯔꯦ ꯀꯥꯏꯅ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯍꯛꯆꯥꯡ ꯁꯣꯛꯄ ꯑꯗꯨꯁꯤꯡꯁꯤ ꯉꯥꯛꯊꯣꯛꯅꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯨꯜ ꯗꯥꯎꯟ ꯇꯧꯕꯁꯤꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣꯒꯤꯗꯤ ꯁꯥꯟꯅꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯨꯛꯁꯤ ꯀꯥꯟꯅꯕ ꯗꯔꯀꯥꯔ ꯇꯥꯔꯦ ꯑꯗꯨꯒ ꯂꯝꯖꯦꯜ ꯆꯦꯟꯕ ꯑꯣꯚꯔꯑꯣꯜ ꯃꯣꯏ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ
ꯀꯩꯅꯣꯁꯤ ꯇ꯭ꯔꯦꯅꯤꯡꯁꯤ 45 days ꯄꯤꯕꯤꯌꯨ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯂꯥꯛꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨ ꯅꯣꯏ ꯃꯣꯔ ꯗꯦꯟ 35 daysꯀꯤ ꯍꯦꯟꯕꯣꯅꯦꯅ ꯈꯜꯂꯦ ꯅꯣꯏ ꯌꯥꯝ ꯄꯨꯂꯞ ꯑꯣꯏꯔꯅꯤ ꯍꯥꯏꯅ खल्ले अदुना नोय आइजो पार्टिसिपेट तो देगे तो नोय आने जो तो देगे नोय एक तो देगे हम ब्रेक अप तौर अदु का तन पथा नुसा ले पिला कई कन मोय बाय बाय बाबा फोन रो पथा रो तो कोई के दिख पड़ कर Last attention. Ready. Attention. Last this moment kada lani kamu ko. Manusia sehari sudah dia. Dengan manu bamro no bayo to manu bamro to ta. Kan mi ngawan na hona jabe tu mai mu bikar yaar. Kayo to dai do bini. हंगनरे क्वेश्चन हंगनरे याव यागदा अखोई हेरो केंद्र की ओइना मयाम अखोई लाइक माइंडेड मयाम ना हगचरगा कमिटी ने सेमगा अग्नि बीर कांगू अमा पुथोंगनबा अग्निपथ की स्कीम होजरे फिजिकल अमदि रिटर्न की क्लास होग्रे नरंग नहन हांगदोकी बनुमितगी मयाम ना हंगबिरक अतोप अतोप केंद्र दगी मयाम ना क्वेरी यामना खंगनिंग बे हंगबिरक यावे मदुदी अतोप केंद्र की सु यावबा यागद्रा हैना अखोई हेरो की तौरीबा सिंगसी अंतंग अखोई मसिंगसी थिजरकाना याम यामे मसी रेसिडेंशियल ओइना लेइरगा तौबा नतबनिना अयुक्ता फिजिकल यावरगा अमुक नुंथिन मतम अहांगमदा अखोई रिटर्न की तौबनिना अखोइना हाइजेनिंगसी लाक्पीबा यागदबो ओइरगदी अथापदी लागा मु हन्म खोतल वारुदो ओइरगदी अखोई यावहन्नबा अखोई तौजगे अखोई नंबर कांटेक्ट नंबर पीजगे अखोई कमिटी दा कांटेक्ट तौबिरो हाइरो तौतल लेंबिरो अतोप अतोप केंद्र की मी याविनिंगबा कांगुदो अदुगा अखोई अमतंग तानरकांदा यावबा याबरा करी तौबा याबनो अखोई यारगदी अखोई केंद्र खतै नते अतैसो केंद्रगा लोइना तौमिनबा याबरा अखोई मतेंग पानबा होनाजगे कमेंट कयामा हंगबिरकपा अखोई थिमजरे अजुग अखोई तोंगान तोंगान खुंबई महुता अखोई मसुमायना फजना अखोई हाइजगे खन लेना अदु यारगदे अखोई मदुगी फैसिलिटी दो अखोई पीना होनाजगे हैना मयामने थमजरे थैंक यू इसिंग मोरे के रिपोर्ट कर इसिंग अमा को लोय हां लोय याव ये के मोरे ngasi phongkhiba tongan tongan masi phongsingi maruebi pausing myamna thamji ahanmada pongnafam pausi da phongkhiba pau khara politics tagi criminal lakthokna ba high court na parliament amasum ECI da khangankhre politics tagi criminal sing lakthokna ba amasum politics amadi bureaucrat ani gi marakta phattaba mari lehendana ba khongthang lokhatlu haina Allahabad High Court ki Lucknow bench na parliament amasum ECI da khangankhre Justice Dinesh Kumar Singha gi bench amana BSPMP Atul Kumar Singha Elias Atul Rai gi bel pre-arrest tawbaga loinana wafam phongdokhibani court na makhatana hai lebasi gi democracy bu kanana ba masung ngak senana ba pandamda politics na tragana legislature digi criminal sing lathokpa masum sanghandaba haibisi parliament na lakhotgadaba thodangni Rai gi mathakta criminal case kun gomdoi leiriba asigi record ta leiriba witness na singwa semdok sadokhiba yabagi phibam leibana hauji oiriba case asigi stage asida ma ki beladu ayaba pikhidabani Rai bu nupi masa ama suicide tokhiba masuma ki witness ama hokiba sahi gi August thada Supreme Court mamang da sikhiba aduga mari lendana Hazar Taganja police na phakibani case asigi hearing gi manung da English singani ga mari da Lok Sabha MP singi sara kunga mari di criminal case da senaram khi amadi English singani ga mapan gi mikhalda sang hengatlaktuna sara kunthra yarakhi English singani ga taraga mari da sara kunthra ga mari amasum English singani ga taraga mapan gi mikhalda sara nifugom do yarakhi Supreme Court na politics da criminal sing yakshin ba amasum electoral reform asi semdokna ba notice pikrabasu parliaments amasum election commission ngasi phawba Indian democracy sibu kanduna leba sibu criminal sing gi khutta takhigadabadigi kannana ba thabak masak naiba thabak amata lokhat pa laitri haina bench asina mot pikhi
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤ ꯀ꯭ꯔꯥꯏꯝꯁ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯁꯦꯜꯗ ꯈꯨꯖꯤꯟꯗꯨꯅ ꯂꯩꯔꯤ ꯀ꯭ꯔꯥꯏꯝ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯛꯁ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯛꯄ ꯍꯥꯏꯕꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯃꯅꯤ ꯄꯥꯔꯂꯥꯃꯦꯟꯠꯁ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯆꯔ ꯑꯃꯁꯨꯡ ꯄꯟꯆꯥꯌꯠ ꯌꯥꯎꯅ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯒꯤ ꯃꯤꯈꯜꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯆꯪꯅꯔꯛꯂꯤ ꯐꯤꯕꯝ ꯑꯁꯤꯅ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯃꯁꯨꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤ ꯍꯥꯏꯅ ꯀꯣꯠꯅ ꯍꯥꯏꯔꯤ ꯔꯥꯏꯒꯨꯝꯕ ꯀ꯭रिꯃꯤꯅꯦꯜꯁ ꯀꯌꯥꯅ ꯋꯤꯠꯅꯦꯁ ꯃꯥꯡꯍꯟꯕ ꯁꯦꯜ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯊꯔꯤ ꯃꯁꯤꯅ ꯃꯤꯌꯥꯝꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯗꯦꯂꯤꯚꯔꯤ ꯁꯤꯁꯇꯦꯝꯗꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯛꯏ ꯍꯥꯏꯅ ꯖꯁꯇꯤꯁ ꯗꯤꯅꯦꯁ ꯀꯨꯃꯥꯔ ꯁꯤꯡꯍꯒꯤ ꯕꯦꯟꯆꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇꯨꯔꯦꯜ ꯂꯧꯅꯝꯕꯥꯜ ꯌꯥꯟꯊꯠꯇꯨꯅ ꯁꯤꯜꯆꯔ ꯏꯁꯤꯡ ꯆꯥꯎꯍꯟꯕꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯤ ꯃꯍꯥꯛꯅ ꯕꯥꯔꯥꯛ ꯇꯨꯔꯦꯜꯒꯤ ꯂꯧꯅꯝꯕꯥꯜ ꯌꯥꯟꯊꯔꯨꯕꯗꯒꯤ ꯁꯤꯜꯆꯔ ꯇꯥꯎꯟ ꯏꯁꯤꯡ ꯆꯥꯎꯔꯛꯄꯅꯤ ꯍꯥꯏꯕ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯨꯄꯥ ꯑꯃ ꯐꯥꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯥꯕꯨꯜ ꯈꯥꯟ ꯀꯧꯕ ꯕꯦꯊꯀꯨꯟꯗꯤ ꯑꯦꯔꯤꯌꯥꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯍꯧꯈꯤꯕ ꯇꯥꯡ ꯑꯃꯒꯤ ꯅꯨꯃꯤꯗꯥꯡ ꯃꯌꯨꯝꯗꯒꯤ ꯐꯥꯈꯤ ꯍꯥꯏꯈꯤ ꯈꯥꯅ ꯇꯣꯔꯕꯥꯟ ꯀꯥꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯑꯃ ꯅꯝꯈꯤ ꯃꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯥꯅ ꯇꯣꯔꯕꯥꯟ ꯀꯥꯏꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯤꯌꯥꯝꯗ ꯃꯐꯝ ꯑꯗꯨꯗ ꯎꯠꯈꯤ ꯁꯔꯃꯅ ꯃꯤꯌꯥꯝꯗ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯑꯄꯤꯜ ꯇꯧꯈꯤ ꯃꯇꯨꯡꯗ ꯈꯥꯟꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯈꯤ ꯃꯥ ꯎꯍꯥꯡ ꯄꯥꯡ ꯇꯧꯅꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯈꯤ ꯊꯕꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯑꯇꯩꯁꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯇꯨꯔꯦꯜ ꯂꯧꯅꯝꯕꯥꯜ ꯑꯗꯨ ꯃꯤ ꯐꯠꯇ ꯈꯔꯅ ꯌꯥꯟꯈꯥꯏꯔꯝꯕꯅꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯃꯦ ꯊꯥꯗ ꯊꯣꯛꯂꯛꯈꯤꯕ ꯏꯆꯥꯎ ꯑꯗꯨꯅ ꯑꯗꯨꯃꯛ ꯅꯝꯈꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯃꯗꯨ ꯁꯦꯝꯖꯤꯟꯅꯅꯕ ꯑꯄꯤꯜ ꯇꯧꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯈꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯁꯤ ꯁꯦꯝꯖꯤꯟꯕꯤꯅꯕ ꯍꯥꯏꯕꯗ ꯇꯧꯕꯤꯗꯅ ꯂꯥꯛꯈꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯕꯥꯔꯥꯛ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯩ ꯋꯥꯡꯈꯠꯂꯛꯇꯨꯅ ꯖꯨꯟ 18ꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯑꯀꯥꯏꯕ ꯂꯧꯅꯝꯕꯥꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯄꯥꯊꯣꯔꯛꯄ ꯍꯧꯔꯛꯈꯤ ꯃꯤꯅ ꯊꯣꯛꯍꯟꯕ ꯏꯆꯥꯎ ꯑꯗꯨꯒꯤꯗꯃꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕ ꯀꯦꯁ ꯑꯃ ꯔꯤꯖꯤꯁꯇꯔ ꯇꯧꯔꯦ ꯍꯥꯏꯅ ꯁꯔꯃꯅ ꯍꯥꯏꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯈꯠꯅꯕ ꯍꯧꯔꯛꯂꯕꯗꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯕꯨ ꯌꯥꯝꯅ ꯊꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯁꯥꯎꯠ ꯀꯣꯔꯤꯌꯟꯁ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯈꯪꯍꯟꯈ꯭ꯔꯦ ꯑꯣꯐꯤꯁ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯣꯞ ꯀꯃꯥꯟꯗꯔꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯈꯤꯕ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯟ ꯁꯨꯛ ꯌꯣꯜꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯠꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯂꯤꯇꯔꯤꯗ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯈꯠꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯈꯨꯗꯛꯇ ꯑꯃꯁꯨꯡ ꯌꯥꯝꯅ ꯑꯀꯟꯕ ꯄꯨꯛꯅꯤꯡ ꯂꯦꯞꯄ ꯑꯃꯒ ꯂꯣꯏꯅꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯗ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯥꯔꯃꯤ ꯅꯦꯚꯤ ꯏꯌꯔ ꯐꯣꯔꯁ ꯑꯃꯁꯨꯡ ꯃꯦꯔꯤꯟ ꯀꯣꯔꯒꯤ ꯀꯃꯥꯟꯗꯔꯁꯤꯡꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯑꯣꯐꯤꯁꯅ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ ꯁꯤꯌꯣꯜꯗꯒꯤ ꯈꯥꯔꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 160 ꯆꯠꯂꯒ ꯂꯩꯕ ꯖꯦꯔꯦꯌꯣꯡꯗꯦ ꯃꯤꯂꯤꯇꯔꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯇꯤꯡ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯐꯤꯕꯝ ꯑꯃꯗ ꯍꯦꯛꯇ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯔꯜ ꯃꯊꯨꯝ ꯉꯝꯈꯩ ꯑꯃꯁꯨꯡ ꯅꯤꯡꯈꯥ ꯇꯝꯕ ꯉꯥꯛꯊꯣꯛꯄ ꯃꯤꯂꯤꯇꯔꯤꯒꯤ ꯊꯕꯛꯅꯤ ꯑꯗꯨꯝ ꯇꯧꯅꯕ ꯑꯩꯈꯣꯏꯅ ꯑꯆꯦꯠꯄ ꯄꯨꯛꯅꯤꯡ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯋꯥꯔꯣꯜ ꯑꯗꯨꯗ ꯍꯥꯏꯈꯤ ꯆꯍꯤꯁꯤꯗ ꯃꯤꯁꯥꯏꯜ ꯆꯥꯡꯌꯦꯡ ꯀꯌꯥ ꯃꯔꯨꯝ ꯇꯧꯈꯤꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯃꯈꯣꯏꯒꯤ 3ꯁꯨꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯆꯥꯡꯌꯦꯡꯁꯨ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯅ ꯊꯥꯖꯔꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯈꯠꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀ ꯈꯨꯠꯁꯝꯅꯗꯨꯅ ꯑꯀꯟꯕ ꯑꯃꯁꯨꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯊꯣꯡꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯋꯥꯅ ꯍꯥꯏꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯦꯔꯦꯂꯥꯗ ꯕꯤꯖꯦꯄꯤꯒꯤ ꯌꯨꯝꯐꯝ ꯊꯣꯟꯅꯅꯕ ꯃꯣꯗꯤꯅ ꯈꯪꯍꯟꯈ꯭ꯔꯦ ꯀꯦꯔꯦꯂꯥꯗ ꯕꯤꯖꯦꯄꯤꯒꯤ ꯃꯁꯥ ꯃꯔꯤꯡ ꯁꯟꯗꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯗ ꯕꯤꯖꯦꯄꯤ ꯑꯁꯤꯗ ꯍꯤꯟꯗꯨ ꯈꯛꯇꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯄꯥꯔꯇꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯃꯤꯈꯜ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯅꯕ ꯀꯦꯔꯦꯂꯥꯗ ꯕꯤꯖꯦꯄꯤ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯔꯨꯑꯣꯏꯅ ꯅꯣꯔꯠ ꯏꯁꯀꯤ ꯕꯤꯖꯦꯄꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡ ꯑꯃꯁꯨꯡ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯇꯤꯚ ꯃꯤꯐꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯦꯔꯦꯂꯥꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯁꯔꯨꯛ ꯌꯥꯕ ꯑꯆꯧꯕ ꯀꯟꯀ꯭ꯂꯦꯕ ꯑꯃ ꯁꯤꯟꯅꯅꯕꯁꯨ ꯈꯪꯍꯟꯈꯤ ꯕꯤꯖꯦꯄꯤꯒꯤ ꯁꯤꯅꯤꯌꯔ ꯂꯤꯗꯔ ꯑꯃꯅ ꯍꯥꯏ ꯕꯤꯖꯦꯄꯤ ꯑꯁꯤ ꯊꯥꯖꯕ ꯑꯃꯈꯛꯇꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯅꯠꯇꯦ ꯑꯃꯗꯤ ꯃꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯌꯥꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯝꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗꯒꯤꯅꯤ ꯃꯁꯤꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤꯃꯛ ꯀꯦꯔꯦꯂꯥꯗ ꯌꯧꯍꯟꯕ ꯆꯪꯏ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯀꯝꯃꯨꯅꯤꯁꯠꯅ ꯕꯤꯖꯦꯄꯤ ꯑꯁꯤ ꯍꯤꯟꯗꯨꯒꯤ ꯍꯥꯔꯠꯂꯥꯏꯟ ꯑꯃꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤꯕ ꯑꯁꯤ ꯃꯥꯌꯣꯛꯅꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅꯁꯨ ꯁꯤꯅꯤꯌꯔ ꯂꯤꯗꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ
ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯍꯥꯏ BJPꯗꯤ ꯍꯤꯟꯗꯨ ꯈꯛꯇꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟ JP ꯅꯗꯅ ꯁꯖꯦꯁꯟ ꯇꯧꯔꯗꯨꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡ ꯒꯋꯥ ꯑꯃꯁꯨꯡ ꯀꯦꯔꯦꯂꯥꯒ ꯃꯔꯤ ꯂꯩꯅꯍꯟꯒꯅꯤ ꯍꯥꯏꯗꯤ ꯍꯦꯟꯅ ꯄꯥꯎꯁꯤꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡ ꯄꯥꯎꯆꯦꯗ ꯐꯣꯡꯕ ꯄꯥꯎ ꯑꯃ ꯊꯣꯡ ꯅꯝꯕꯣꯟꯕꯤ ꯅꯧꯅ ꯁꯦꯝꯖꯤꯟꯅꯅꯕ ꯈꯟꯅꯈ꯭ꯔꯦ ꯏꯟꯖꯤꯅꯤꯌꯔ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯣꯠ ꯀꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯏꯇꯤꯍꯥꯁꯀ ꯁꯥꯒꯣꯟꯅꯔꯤꯕ ꯊꯣꯡ ꯅꯝꯕꯣꯟꯕꯤꯁꯤ ꯁꯦꯝꯖꯤꯟꯅꯅꯕ ꯁꯔꯀꯥꯔꯅ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯤꯌꯔ ꯂꯧꯗꯨꯅ ꯑꯈꯟꯅꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜꯒꯤ ꯊꯣꯡ ꯅꯝꯕꯣꯟꯕꯤ ꯑꯁꯤ ꯃꯁꯥꯒꯤ ꯂꯩꯔꯤꯕ ꯏꯁꯇ꯭ꯔꯛꯆꯔ ꯑꯗꯨ ꯀꯥꯏꯍꯟꯗꯅ ꯅꯧꯅ ꯁꯦꯝꯖꯤꯟꯅꯅꯕꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨ ꯑꯦꯛꯖꯥꯃꯤꯟ ꯇꯧꯈꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯗ ꯅꯤꯡꯊꯤꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯏꯟꯖꯤꯅꯤꯌꯔ ꯑꯃꯁꯨꯡ ꯑꯦꯛꯁꯄꯔꯠꯁꯤꯡꯗꯒꯤ ꯃꯣꯠ ꯀꯧꯔꯤ ꯆꯍꯤ 150ꯔꯣꯝ ꯍꯦꯜꯂꯕ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯣꯅꯨꯃꯦꯟꯠꯁ ꯑꯃ ꯑꯣꯏꯔꯤꯕ ꯊꯣꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯊꯦꯜ ꯚꯤꯂꯦꯖꯇ ꯂꯩꯕ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ ꯑꯁꯤ ꯗꯤꯕꯦꯂꯞ ꯇꯧꯅꯕꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯈꯤ ꯃꯈꯦꯜ ꯚꯤꯂꯦꯖ ꯑꯁꯣꯝ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯀꯝꯃꯨꯅꯤꯇꯤꯒꯤ ꯌꯥꯝꯅ ꯑꯅꯛꯄ ꯃꯔꯤ ꯂꯩꯅꯕ ꯃꯐꯝ ꯑꯃꯅꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯇꯨꯔꯤꯁ ꯗꯦꯁꯇꯤꯅꯦꯁꯟ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯁꯥꯏꯠ ꯑꯣꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯩꯍꯪꯗꯁꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯝꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ